ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯇꯣꯔꯤꯕ 2025ꯀꯤꯀꯣ ꯏꯁꯥꯒꯤ ꯔꯥಶꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯀꯂꯔ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯃꯃꯝ ꯏꯁꯥꯒꯤ ꯔꯥಶꯤ ꯃꯄꯥꯗꯣ ꯐꯖꯅ ꯃꯨꯟꯅ ꯇꯥꯕꯤꯔꯣꯀꯣ ꯑꯗꯣ ꯍꯧꯕꯁꯦ ꯃꯦꯁ ꯔꯥಶꯤꯀꯣ ꯑꯍꯥꯟꯕ ꯔꯥಶꯤꯀꯣ ꯃꯦꯁꯇꯒꯤ ꯍꯧꯔꯁꯦ ꯃꯦꯁꯀꯤ ꯑꯣꯏꯅ 2025ꯀꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯌꯥꯕꯁꯦ ꯑꯉꯥꯡꯕꯅꯦ ꯑꯉꯧꯕꯅꯦ ꯂꯩ ꯃꯆꯨꯅꯦꯀꯣ ꯔꯦꯗꯅꯦ ꯋꯥꯏꯠꯅꯦ ꯄꯤꯡꯛꯅꯦ ꯑꯍꯥꯟꯕ ꯃꯦꯁ ꯔꯥಶꯤꯒꯀꯣ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯩ ꯃꯆꯨꯅꯦ ꯑꯉꯧꯕꯅꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯆꯨꯒꯀꯣ ꯄꯤꯡꯛꯅꯦ ꯋꯥꯏꯠꯅꯦ ꯑꯔꯇꯤ ꯀꯂꯔꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤꯁꯤꯅ ꯃꯤꯊꯨꯟꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯄꯥꯟꯒ ꯑꯁꯪꯕꯒꯀꯣ ꯃꯤꯊꯨꯟꯒꯤꯁꯤꯅ ꯍꯪꯒꯄꯥꯟꯅꯦ ꯑꯁꯪꯕꯅꯦ ꯌꯦꯜꯂꯣ ꯒ꯭ꯔꯤꯟ ꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯔꯀꯠꯁꯦ ꯑꯉꯧꯕ ꯁꯦꯠꯄ ꯌꯥꯏ ꯍꯪꯒꯄꯥꯟ ꯁꯦꯠꯄ ꯌꯥꯏ ꯍꯤꯒꯣꯛ ꯁꯦꯠꯄ ꯌꯥꯏ ꯑꯗꯨꯒ ꯑꯁꯪꯕꯗ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯤ ꯃꯆꯨꯒꯤ ꯑꯁꯪꯕꯁꯦ ꯑꯗꯨꯃꯀꯣ ꯋꯥꯏꯠꯅꯦ ꯌꯦꯜꯂꯣꯅꯦ ꯕ꯭ꯂꯨꯅꯦ ꯁꯤ ꯒ꯭ꯔꯤꯟꯅꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯍꯥꯏꯗꯤ ꯁꯤꯡꯍ ꯔꯥಶꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯠꯄꯁꯦ ꯀꯣꯝꯂꯥ ꯃꯆꯨ ꯁꯅꯥ ꯃꯆꯨ ꯍꯪꯒꯄꯥꯟ ꯑꯗꯨꯒ ꯄꯔꯄꯜ ꯀꯣ ꯑꯣꯔꯦꯟꯖꯅꯦ ꯒꯣꯜꯗꯟꯅꯦ ꯌꯦꯜꯂꯣꯅꯦ ꯄꯔꯄꯜꯅꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯩꯅꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯂꯥꯏꯠ ꯑꯣꯏꯕ ꯀꯂꯔꯁꯦ ꯁꯦꯠꯄꯤꯌꯨꯀꯣ ꯂꯥꯏꯠꯇ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯡꯛ ꯂꯥꯏꯠ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯌꯦꯜꯂꯣꯗ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯃꯉꯥꯟ ꯊꯣꯛꯄ ꯀꯩꯅꯣꯉꯩꯁꯦ ꯁꯦꯠꯄꯤꯌꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯕ꯭ꯂꯨꯗꯒ ꯑꯣꯏꯇꯥꯔꯁꯨ ꯕ꯭ꯂꯨꯗ ꯂꯥꯏꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕ ꯀꯂꯔ ꯑꯃ ꯂꯩꯅꯀꯣ ꯑꯗꯨꯒ ꯑꯁꯪꯕ ꯑꯃꯒ ꯁꯦꯠꯄ ꯌꯥꯏꯀꯣ ꯀꯩꯅꯥꯒꯤ ꯑꯣꯏꯅ ꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯂꯥꯏꯠ ꯑꯣꯏꯕ ꯀꯂꯔ ꯑꯃꯅꯦ ꯒ꯭ꯔꯤꯟ ꯑꯃꯅꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯂꯥ ꯔꯥಶꯤꯒꯤꯀꯣ ꯇꯨꯂꯥꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯌꯥꯕꯁꯦ ꯍꯤꯒꯣꯛ ꯃꯆꯨꯅꯦ ꯂꯩ ꯃꯆꯨꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯁꯪꯕꯒ ꯇꯨꯂꯥꯒꯤꯁꯦꯀꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯨꯅꯦ ꯄꯤꯡꯛꯅꯦ ꯒ꯭ꯔꯤꯟꯅꯦ ꯑꯗꯨꯒ मथंगीसे अखोगी वृश्चिक राशि को वृश्चिक राशि की ई मचू को ई मचू सेट पे याय अमूब सेट पे याय मैखेत मचू सेट पे याय को मरून ने ब्लैक ने पर्पल ने अखोगी वृश्चिक राशि की ओना मथंगी ओना धनु को धनु सिना मैखेत मचू का हंगपान का मैखेत मचू ने हंगपान ने को अदो पर्पल एंड येलो को अखोगी कइनोगी ओना धनु राशि की ओना मथंगी सिना अखोगी कइनोगी मकर की को मकर की सिना हाइदी उट मचू ने अमूब ने अदुगा कइनोसे को चिंग मचू से हाइ चिंग मचू हाइगद्रा अखोगी ब्राउन हाइतारे मसुगुम मचू से ओइदोने को ग्रे ने ब्लैक ने ब्राउन ने को अदो मथंगी सिना अमु कुंभ राशि की से अखोगी हिगोग मचूदो अखोगी निम की हिगोग मचू ने फी सुबदा हाप निम दो अदुगी मचू की कइनोसे हिगोग मचू से अदु सेट पे याय अदुगा ब्लू दा हाइतारे ब्लू अनम्बना ब्लू सिनबा याय को कइनोगी से कुंभ राशि की से हंदक चही गोइना ब्लू दा लाइट ब्लू ओइबा अदगी डार्क ब्लू ओइबा सुगुम मैम से लोइना यूज तौबीबा याय को अदुगा लास्ट की मीन राशि की सिना मुसिदसो मु हंगपान ने अदगी अखोगी कइनोसे मैखेत मचूदा यामना लाइट ओइबा सिनबीबे अदुगा अमना अखोगी समुद्र की इशिंग मचू की ग्रीन से सुगुम्बा मा सी ग्रीन ने येलो ने अदुगा लाइट पर्पल हाई लेवेंडर की फ्लावर्स कुंबा लेनको अदुम्बगी कलर कुंबा दमाइना सेपीबे याय को अदु सि लेरे 2025 के दुम लेनो खोइना फिरोन मथंग चही की लेबा हो मतमदा हादि सी कलर से कर सेनबी को मैम हादि कलर से सु हाइतार अखोइना कइनो तो यूज तो मतमदा कानाबा मागी एनर्जी से दुम फंगबा याय को हादि इसा की चानाबा कलर गुंबा दमाइना यूज तौबीबा को अदु सि लेरे ngasi वीडियो से मैम थैंक यू